Nupi Singi Yafanaba helpline ama hangdoknaba hotnaragani haina Nongna Manipuri State Commission for Women ki Chairperson Dr. K. Sobitana Phongdokre. Kurumjari ISTV ki Manipuri pau miyeng tabiri singbu taram nauksari hauji pau sandong pijari Nupi singda pamdaba thongdok ama thorakpa matamda mateng oinenaba amadi makhoi gi yaifanabagi damakta pau phogdok phogtung tongnaba helpline ama hangdoknaba honaragani haina Nongda Manipuri State Commission for Women ki Chairperson oidabi Dr. K. Sobitana ISTV News ka unabada phongdorakre Maangna makhatana phongdorakpada hana culture ki field lerambadagi commission da lakpada khenaba kharadi lai dumoinamak ahongwa kharadi purapang ngamgani haibagi thajaba sawnga thamadagi sarkarna chairperson oina mahakpu haplakhibani June Kunmathoida order thorakpadagi mathangi numit June gi tang 22dagi thabak puduna lakli Manipur miyamna commission asigi thabak thoramda mateng pangbiu ilisingani taruki December gi tang 15 da linkhiba commission asina hauzik fawada ke samanga gi mathakta loishinkre Commission asigi staff watba member oiriba kyagi matam loikiba asi mankatnaba honaraga commission bu hena mapangal kankathanaba honagani Nupida sathaba crime sing tinginaba awareness program kya pangthukani haiki Taseng nama hojiki khogi Women Commission asi September 15 September 2006 ta khoi linkat ki bani masi Indian Constitution gi khogi pandam amagi makhada akoina kanoda minupi khogi sotharaba samaj leiba khoi nipi kangru nipi angang sing kangru sing asi manaba right ama phangnabagi adumba khogi Indian Constitution gi khogi clause 3 de yauriba adugumba pandamsi phangnabe damakta aikoina asuma commission si link khibani ainunda CPABC sarkarna akoigi thajabiba amaga loinena kaigumba khara nupigi samajgi damakta chakotnaba identity habisi mamen khangliduni samajgi achauba role ama lawriba adugumba akoigi nupi kanglup singsi chakotnabagi damakta kaigumba tawrkani habigi thajaba si engoda thambiraga Topani haidna ina khalla matunda aina aigi thamoida nungaiba yana phawjei aduga loinana aina khoigi Manipur government bisu thagasei ISTV News na hangba tongan ba uhang singi pakhunda chairperson haikibada sarkar ga tanaraga commission na taba ware badu thabo ono onthoknaba honagani commission gi leriba members singa tanaraga hena mapangal kanban anma uhangani NGO singasu mateng pangbiduna commission ni pising ge fana honabada mai pahanbiu commission asina anobu thorang gas paikhatnaba sem sabaloire haiki ni pising sine economically backward ulbegira natragana moina socially magi socially minded aitabagira aduga atu mayam singse khoi yenge harakanda moi award pasi kaino habisi moi to phajana awareness pire kanda khoina moi award pasi je khoina ngamba makai women commission na to buya bahai tare akuna yadabadi yadre to buya bagai didi kari le kau to gi si yejare harga moi sha apabada porakanda moi bu well treatment to biba moi well subsistence wena hingjaba ngamba wor ko dambi da magta duga masa su defend to nabi dam ta moi to jari chambugi habise moi da phajana gyan se piraga atmain to bodi skumba crime na singse khadi handagani ne lobje yamna thubada National Policy for Women aina khoina ama pangtoko tari ko hatida handaki laiba tang country sida khoina karota guri masi so participate taw kanda aikhogi state sida India gi akhogi ton state laiba problem singa siga akhogi Manipur laiba problem singa siga kari khena bagi moina lawiba policy sida khoi kari hapya bagi habise khoi chanbagi tamakta khoi sem sare aina su Phil sikitang toanjar ga su aigi engudle jai pa knowledge si aina mapung phana sisina jare haraga agundu pe be duty si ai phajana pangthopa ngamgani haina engoda sena thaja jabag loina ayakna yamna nuai jabse phongdoksari Assembly the passed Tokyo Bill ahungi manungda the Protection of Manipur People's Bill English ngani taramanga Bharat ki President withhold tokrabagi matungda lemhoriba bill anina akhang ahaising tanakhigani haiba wafam thangma khaba matungda ngasi ahanba oina all political party gi mifam nungtilpung ahumda pangthopadori pangthopadori ba political party gi mifam asida chapchaba agenda di pandi hairi udumainama bill ahum asigi matangda amadi hauzik ILP ga merina Manipur da oirliba asigi wafam sing khanaraba yai hairi ngarang dagi namthaba haukraba thawar wang mataba bazar da mathang maka punna dukan kuntra rom leba market set hauzik fawagi di hanagi phibam dagi thoina ohong palaitre
मार्केट सेट अस दुकान फमनबा मियोइसिंगदि पोटचै होंदोकबा लोइनख्रे नोंग चुरकप ताबदि सोइदना मार्केट सेट असि मपुंग फाना नमथखिबा याय हारि हौजिक फावगदि मैलेनबसिंगी माइकैदगी सेक्शन थौरांग लखोटपगी पाउ लेट्री लाइस्टम मेरंग मनिंगदगी इरोइसेमद लैबा मणिपुर जूलॉजिकल गार्डन ताबा लंबी असिगी फिबम असि असुके मतिक फत्तबना मियोइ क्या एक्सीडेंट थोक्तुना अवाना ताबा यावरे मरी लेनबा अथॉरिटीना अथुबु मतमदा सेमजिनबियु जुलाई की तांग 15 फावगी मनुंगदा लंबी असि सेमजिनबिदबदि मखल मखा क्यागी खोंजंग जंगसिलगनी हाइना इरोइसेमबा अपुन्मा माइरा बाइबिलुफ इरोइसेमबा यूथ डेवलपमेंट क्लबना पुन्न थोकपा चिरोल अमना खंगलकली हजुलसिलपदा मरिबा पाव अमहना नुपीसिंगी याइफनबा हेल्पलाइन अमा हांदोकनबा होनरगनी हाइना नौना मणिपुर स्टेट कमीशन फॉर वुमेन की चेयरपर्सन ओइरबी डॉक्टर के सोबिताना फोंदोखरे हौजिगदि ISTV की पावमियन ताबिरिबसिंग अमुखना खुरुमजरी